ꯑꯩꯈꯣꯏꯒꯤ ꯂꯩ ꯃꯌꯥꯝ ꯁꯦꯝꯃꯤꯅꯦ ꯑꯩꯈꯣꯏ ꯅꯥꯁꯄꯇꯤ ꯄꯥꯟꯕꯅꯦꯕꯀꯣ ꯅꯥꯁꯄꯇꯤ ꯑꯃꯅꯤ ꯅꯥꯁꯄꯇꯤ ꯏꯃꯥꯁꯤ ꯕꯇꯟꯒ ꯌꯥꯜꯂꯤꯅ ꯁꯤ ꯀꯩꯗꯧꯔꯤꯅꯣ ꯀꯩꯒꯤꯅꯣꯕ ꯋꯥꯇꯔ ꯏꯌꯔ ꯂꯥꯏꯟ ꯂꯥꯛꯑꯣꯅꯦ ꯁꯤꯗ ꯍꯥꯏꯔ ꯂꯥꯛꯑꯣꯅꯦ ꯂꯥꯞꯅ ꯉꯥꯡꯕꯗꯣ ꯇꯥꯔꯔꯣꯏ ꯁꯤꯗꯁꯨ ꯆꯦꯔꯥꯡ ꯑꯃ ꯇꯧꯔꯒ ꯇꯧꯋꯦ ꯅꯞꯄ ꯀꯩꯅꯣ ꯃꯁꯥꯗ ꯄꯥꯝꯕꯤ ꯃꯁꯥꯗ ꯅꯞꯄꯁꯦ ꯑꯣ ꯁꯤ 이싱 야우시는 water air layering tawba sina air layering tawba soil da sina soil da air layering taw si air layering taw si kai kana ge sumai napa mara thukcha tone mara tholaga char sem ba ba kuma sem done mara thola si de dum char sem de sina water air layering duga si sina soil air layering अरे मम्मा सी कनो सेम बजे ताकपियो सी कनो सेम अने एयरलाइन तौबजे अनु सेम बम अस नोंग जु मंगनिने यानी द तो सेम दम निगे नेक्टा सिको उ सिलि जुरो तापिंग वे कोमाना एयरलाइन तौब ताकपिनी मया ममा दगी एयरलाइन तौब कमाइन तौबनो दु मया पुना खंगमिनारजी मसी कई कइनो लेरिजे सिना कनो ने लेबाने लेबाने सिंगल लेबाक सोलदने अमजिदी सिना संथीने संथी सी संथी कनो चही अमा मखाई लिबे संथीने को अरिबना तौगदाने को ओके अदुई तारी सेनी जे तोसन नतरो होय सियानी तोलनिना सी तंखायने संथी तंखाय मा 50-50 यानदने सी लेबाक तंखायने संथी तंखाय मा चांग चप मानना अनिजे यानजनना बिदब तो बिदब अदो इसिंग तो सलने अदो यारे सेमदेब ओके मानी तो ने बको मुन्ना तो कन मुन्ना तो कदम ने बको अता नोइबो याम गता नोइबदा अद अदे की ताद सम तोलनी इसी मही यामना लांहन ब यादे को होरन नप कांदा खबि मही जे कनो जे राखसे नबलक चुतौबा लांलक कई हाइदेनो फाइन ओरा खाऊ सिगी महिजिना करी अंगांगबा जे अदुना कोकोपिट ओ सिना कदौदोबा सिना सुना कोकोपिट ना सुना तोइना ओ सिगी गिजु तोंगा बम ना तोइबा कोकोपिट ना पसु यायबा कोकोपिट ते यार लायरिंग तो सु यायबा अदुगा सिगी संथिगा सोल गा यानबजे ते तौसु याय ओ अनि थोना तौदोइनेबा अनि थोना तौदोइने ओके सिजा माइन तोलेदना मुन्ना अदुगा माइ खुद पाखलेदना तो सुमाइना तौबे याबे चांगजे माइना ओनबे याबे चांगजे लांगादि बे तोइनिदरा होय याम कनबजु यादेको सिगी चांगजे ना हापतोइबा माइना हापिरनि सिरंदा हाचल्ला माइ थम्मानि लेबाकि प्लेट थंगो लेबाकि सेम्बा लोइरे सी कोकोपिटने कोकोपिट के ओंग सेमदोइने सी कोकोपिटसे आइन तिंगगा थम गनो त जामथोबने अहुम मरिरो जामथोबने आइना पोकने निनी हुनि तिंगदना अदुगा चामबने सिसे तिंगगा चामदोगा चामबने आइ सुम थम्बने बिसिंजिदा कोई कोकोपिट की मतांग कदम हाइगबको बाजार दगी लेबो कोकोपिट तो अदुदिने म कोकोपिट दने सोडियम को पोटेशियम क्लोराइड की चांग याम वांगना यावेबको अदुना खुदक लेरगा हेक्ता इसिंग जोर जासिलगा सिजनाबदो यादेबा पांबीदो फररोयबा अदुना खोइना तिंथोगा मु चामथोकपा मदा काता होय अदा पांबी मरुगा हुन्नाइदा हुल्लिदनको अदा पांबी मरु हुनबदा फत अदु हौरा अजु हयं मरादो यारो
ꯆꯥ ꯀꯩꯀꯩ ꯊꯥꯔꯁꯨ ꯀꯣꯀꯣꯄꯤꯠ ꯑꯗꯨꯒꯤ ꯀꯣꯀꯣꯄꯤꯠꯇꯣ ꯍꯥꯞꯈ꯭ꯔꯗꯤꯀꯣ ꯆꯥꯝ ꯆꯥꯝꯗꯅ ꯑꯗꯨ ꯐꯔꯣꯏꯕ ꯑꯣꯀꯦ ꯆꯥꯝꯃ ꯁꯤꯖꯤꯟꯅꯕ ꯇꯤꯡꯊꯣꯛꯑꯒ ꯄꯥꯏꯈꯠꯂꯦꯀꯣ ꯑꯗꯨꯒ ꯁꯤ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝꯗꯣꯛꯄꯤꯔꯒ ꯑꯗꯨꯗ ꯅꯞꯇꯣꯏꯅꯦꯕ ꯃꯥꯗꯤ ꯏꯁꯤꯡꯗꯣ ꯀꯪꯉꯣꯏꯕ ꯃꯅꯨꯡꯗꯀꯣ ꯆꯦꯔꯪꯗ ꯍꯥꯞꯄꯒ ꯅꯞꯈꯤꯕ ꯀꯥꯟꯗꯅꯦ 이신도 덩어를 많이 타면은 시대 아이나 전자분 이거 꼽히지 뭐야 알레벤 나때바 나티 님도 전자분 님도 셈바네 아드디 코코비 셈바기 비디오 어묵 셈 야래 마탕다 아드디 코 마탕다 코는 셈비게 뭐이 님도 좀 셈잖아 봐 딱비비 야야 되나 코코비 님도 셈비 야야 가는 시그레 납도이네 시랑 코코비기 코코비 시랑 레와키 시탕지 시탕지 하나 거 시나 깎도이네 시드네 시드 깎 찬배야 되볼까 거의 신이다절 금바 이건 신바지 시냐 신이다절니 안 깎아보고 봐 그냥 더 보게 되면 mana 연장 소리가 한 가지 좀 먹어 이거 이런 마디 야 여러 마디 그냥 그러니까 이번 본다 이거 fel 어디 있냐 봐 나나 이거 보게 돼 시작 이마 탁체 이마 탁가 이마 카드네 아마 렐라네 보고 라오나 마탁때 라오나 렐라 시게 상부제 시게 시마락 시다네 라산데 렐라게가 네 마이너 따나 따라가네 라온지 옹디네 봐 따라가 옹디르네 보고 양가는 옹배야 되고 얌나 딥 오이네 하면 얀전 배야 되고 라온 옹배 마땅지 라온 타래가 옹비라네 마카 떠래더나 마탁도 아마가 옹아니바 빠아니바 그러니까 마이나 아직게 애들 많이 사만하는 샘 오케이 야 만웅 혼자는 얀배야 돼 해볼 거도 어디 오케이 라온에 많이 샀거든 블렌드 나도 야부디 야바네 블렌드 온라인으로 ပတ်năng 라온에 좀 내려고 네 하나 건네 먹고 네 오늘 야래 레디 텐더가 시마타 아마 마카마 레이르가 야래더나 시리즈도 시마타기 후지기 라운드 뭐 옹기부터 아두다기 시다기 하우라가네 마카기 얀기부터 아두부 징더라네고고 야라가 안 징더비라니 또 렌비데바 다음나 뭐 얌나 한전나 탱더비다고 마쿠 마농기 우도 아들 야래더나고 아두가네 콕도이네 마쿠 콕도이네 어우제 또 많이 set업이라니 우브라 비에 좋아하네 라운드 셀라니 세가이비라니 오케이 세가이비라니 힘드나 좋았니? 그래서 톡비로 가잖아 손바지 안 떨려야 되고 시행은 kok도거든요 시행은 톡비거든 그거도 좀 한대야 돼 오케이 잠깐 비워야 돼 이 콕보도 해야 되나? 콕보도 간시더네 시기 이승대 좀 따라해볼까? 왜는 할비야 싸는 날 잘해서 시기네
Sigi mawusi lꯧꯊꯣꯛꯈ꯭ꯔꯀꯥꯟꯗ sida ꯑꯊꯣꯠꯄ ꯑꯃ ꯌꯥꯎꯔꯤꯕ ꯑꯊꯣꯠꯄꯀꯣ ꯑꯊꯣꯠꯄ ꯈꯦꯠꯇꯣꯛꯄꯤꯒꯗꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧ ꯐꯖꯅ ꯍꯦꯛꯇ ꯅꯥꯟꯅ ꯈꯦꯠꯇꯣꯛꯀꯗꯕꯅꯤ ꯅꯥꯟꯅ ꯈꯦꯠꯇꯣꯛꯑꯅꯤ ꯑꯊꯣꯠꯄ ꯌꯥꯎꯕ ꯌꯥꯗꯦ ꯁꯤ ꯈꯦꯠꯇꯣꯛꯇ꯭ꯔꯗꯤꯅꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯃꯅꯨꯡꯗꯒꯤꯅꯦ ꯁꯤꯒꯤ ꯁꯤ ꯂꯧꯊꯣꯛꯀꯦꯀꯣ ꯂꯧꯊꯣꯛꯀꯗꯕꯅꯦ ꯁꯦꯡꯅ ꯈꯣꯍꯤꯒꯗꯕꯅꯦ ꯍꯦꯛꯇ ꯃꯅꯨꯡꯗꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯃꯎꯁꯦ ꯃꯎ ꯂꯧꯊꯣꯛꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯣꯡ ꯑꯃ ꯂꯩꯔꯦ ꯖꯣꯏꯟ sigi makong ama lere ko join nate makong je sigi mau jiga join tau sanara ane ba ko si ani je manung da aduga borobi kasala ga mau on sala ani ba adu tadi kano mara da tho aroi ba adugi wani da okay si athope yaw ya de ba athope yaw ro di si join adum tawran okay adugi ni si kana hidu is ni sheng na khotok pi ge dam ne ba hidu pi ge dam ne makudo setok kanda ujiga panaba marakta layer ama layeba thopa okay adu lo thok oh yare ising ane na jam thok pirani bako singa phobana ko na jam thok piran sing jam thok dam ne ba ising na ini gana Meta haledana. Aduga. Sumaina na. Meta haledana sa. Sumaina. Sula ne ba. Man to bida ne ba kwa. Okay. Antang halani. Aduga na. Sisirang ka dan jombiran. Yan simbirada Yan simbirani. 나나 용거다니까. 분바 맞다면서 나나 분거다네. 텍스트 분거다네. 가이드 오나 분거다네. 나트라가디 루스 오이라디 오이로 되나 봐. 파는 시에나 더 오비게 담네 보고. 그거네. 더리네네. Makasih han punbiran ni ko. Makasih han punbiran. Sekan lak ta na pun gadan ni ko. Lak sila ka pun gadan. Siya na ba? Siya na pun gadan. Hona pun bayad ba. Okay. Si semba sidi ko. Kaino da semga da bane. Tha ma sing lei ba. Semba gi tha je. Kaino da July, August, September je. Si manung da sembi de ni. O kalien ke da semba ji oira roi ba. Ya de ba. Koina video ga indam da da ga yenguraga. Salong semjan ba ya de ba. Mai matam lei ba ko semba gi. Spring season do. Adu ma ya. Spring July. Anh hãy hai bữa thà đó. Ở đâu ngày là xem qua tầm. July, August, September. Thôi. Sol airline tàu về July, August, September đã tàu qua tầm này. Bây giờ nó lạc chân đi nào bên này. Thì mày dạy gì? Tại ôi nó bọc con. Thằng bị làm gì bọc con? Nè. Cái sen bị làm mình. Giờ sen bị làm mình. Là anh quá. Là anh thì tại ôi giờ đây cái nào con? Được chưa đấy? Phải tham bị làm gì con?
ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯅꯤ ꯎꯝ ꯂꯣꯏꯔꯦ ꯑꯗꯨꯝꯃ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯂꯦꯌꯔꯤꯡ ꯇꯧꯈꯤꯕꯁꯦ ꯎꯝ ꯃꯔꯥ ꯊꯣꯛꯂꯛꯀꯗꯣꯏꯅꯦ ꯍꯥꯏꯗꯅ ꯑꯗꯣ ꯃꯔꯥ ꯊꯣꯛꯍꯟꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯃꯔꯥ ꯊꯣꯛꯍꯟꯕꯁꯦ 45 daysꯗ ꯑꯥ ꯃꯔꯥꯁꯦ ꯎꯔꯛꯑꯅꯤꯕꯀꯣ ꯎꯝ ꯁꯤ ꯃꯔꯥ ꯎꯔꯛꯑꯅꯤ ꯁꯤꯗ ꯃꯔꯥ ꯑꯉꯧ ꯑꯉꯧꯕ ꯎꯔꯛꯑꯅꯤꯕꯀꯣ ꯑꯥ 45 days ꯑꯗꯥꯏꯗ ꯑꯥ ꯁꯤ ꯃꯔꯤ ꯁꯨꯝ ꯎꯔꯛꯑꯅꯦꯕ ꯎꯔꯛꯑꯦꯅ ꯍꯦꯛꯇ ꯀꯛꯊꯠꯂꯣꯏꯗꯕꯅꯦꯕ ꯀꯛꯊꯠꯂ ꯍꯦꯛꯇ ꯊꯥꯕꯤ ꯇꯧꯔꯣꯏꯗꯕꯅꯦꯕ ꯍꯣꯏ ꯎꯔ ꯃꯇꯨꯡꯗ 45 days ꯑꯗꯥꯏ ꯎꯔꯛꯑꯒ 50 days ꯈꯤꯇꯪ ꯍꯦꯟꯕꯗꯣ ꯑꯗꯥꯏꯗ ꯃꯥꯒꯤ ꯃꯔꯥꯗꯣ ꯑꯍꯥꯟꯕꯗꯤ ꯑꯉꯧꯕ ꯑꯣꯏꯅ ꯊꯣꯛꯂꯛꯀꯅꯦꯕꯀꯣ 45 ꯑꯗꯥꯏꯗꯗꯤ ꯑꯗꯨꯒ 50 ꯈꯔ ꯍꯦꯜꯂꯛꯄ 50 days ꯑꯗꯥꯏꯗꯗꯤꯀꯣ ꯃꯥꯏ ꯃꯔꯥꯗꯣ ꯂꯤꯁꯜꯂꯛꯑꯅꯤꯕꯀꯣ ꯕ꯭ꯔꯥꯎꯟ ꯆꯪꯉꯛꯑꯅꯤꯕ ꯑꯗꯨ ꯕ꯭ꯔꯥꯎꯟ ꯆꯪꯉꯛꯑꯀꯥꯟꯗꯅꯦ ꯕ꯭ꯔꯥꯎꯟ ꯆꯪꯉꯛꯑꯗꯤ ꯃꯔꯥꯁꯦ ꯂꯤꯔꯕꯅꯤꯗꯅ ꯑꯗꯨꯀꯥꯟꯗ ꯀꯛꯊꯔꯒ ꯊꯥꯕꯤꯗꯣꯏꯅꯦꯕ ꯀꯛꯄꯁꯦ ꯀꯥꯏ ꯑꯣꯏ ꯀꯛꯇꯣꯏꯅꯣ ꯀꯛꯄꯁꯤꯔꯣ ꯁꯤꯒꯤꯅꯦ ꯁꯤ ꯀꯩꯅꯣꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩ ꯈꯨꯠꯇꯒꯤ ꯇꯥꯈꯤꯕ ꯂꯩꯕꯥꯛꯇꯨꯅꯤ ꯁꯤ ꯃꯈꯣꯡꯁꯤꯗ ꯑꯗꯨꯝ ꯀꯛꯑꯅꯤ ꯃꯔꯥ ꯊꯣꯛꯂꯛꯀꯥꯟꯗ ꯁꯤꯒꯤ ꯃꯈꯣꯡꯁꯦ ꯁꯤꯗ ꯀꯦꯟꯆꯤꯅ ꯀꯛꯑꯅꯦꯕ ꯀꯛꯑꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯀꯣꯂꯣꯝ ꯇꯧꯔꯅꯦꯕ ꯀꯇꯔꯅ ꯀꯛꯑꯅꯤ ꯑꯗꯨꯒ ꯀꯣꯂꯣꯝ ꯇꯧꯕꯤꯔꯅꯤ ꯑꯣꯀꯦ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯃꯥꯁꯤ ꯃꯊꯛꯀꯤꯗꯤ ꯏꯁꯤꯡ ꯍꯥꯏꯕꯤꯔꯝꯒꯦ ꯃꯊꯪꯒꯤ ꯉꯁꯥꯏ ꯁꯦꯝꯕꯩꯁꯤꯔꯣ ꯗꯤꯁꯇꯔꯕ ꯇꯧꯔꯦꯅꯀꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯨꯡꯉꯥꯏꯇꯦꯅ ꯏꯁꯤꯡꯗꯣ ꯍꯩꯗꯣꯛꯈꯤꯕꯅꯦꯕ ꯉꯁꯥꯏꯀꯣ ꯍꯣꯏ sina water air sina water air layering water air layering tawaisu semdoine tak handoine mamada adu ta haira hoi ta mu kaino ta ngai de pulak tak thomu sol gi ta khre sol gi haje laiba ka santi ga tawbudo ni sijina daga sai nang ge ma ba kokopit habra kokopit ꯁꯤꯁꯦ ꯃꯊꯛꯇ ꯑꯃ ꯇꯧꯔꯦꯗꯅ ꯃꯁꯥ ꯑꯝꯇꯪꯗꯅꯦ ꯇꯧꯔꯤꯁꯦꯀꯣ ꯃꯣꯏꯁꯦ ꯃꯁꯥ ꯑꯝꯇꯪꯗꯅꯦ ꯆꯥꯔ ꯑꯅꯤ ꯂꯧꯕ ꯌꯥꯔꯅꯤ ꯃꯥꯒꯤꯁꯨ ꯁꯥꯏꯗ ꯁꯤꯗ ꯏꯁꯤꯡꯗ ꯃꯔꯥ ꯊꯣꯛꯂꯛꯑꯅꯤꯗꯅ ꯃꯥꯒꯤꯁꯨ ꯁꯥꯏꯗ ꯀꯛꯑꯅꯤ ꯑꯗꯨꯒ ꯃꯊꯛꯀꯤ ꯋꯥꯏꯁꯦ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯄꯥꯝꯕꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯝꯕꯤꯁꯤꯅ ꯁꯤꯗ ꯀꯛꯑꯅꯤꯀꯣ ꯁꯤꯕꯨꯛ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯄꯥꯝꯕꯤ ꯑꯅꯤ ꯐꯪꯕ ꯑꯣꯀꯦ ꯆꯥ ꯑꯅꯤ ꯐꯪꯉꯦ ꯑꯗꯩ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯗꯒꯤ ꯁꯤꯒꯤ ꯃꯁꯥꯁꯤꯗꯒꯤ ꯍꯣꯏ 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 ꯑꯣꯀꯦ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯋꯥꯅꯤ ꯀꯣꯀꯣꯄꯤꯠꯅ ꯇꯧꯕꯁꯤꯒ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛꯅ ꯇꯧꯕꯗꯨꯒ ꯁ꯭ꯇꯦꯞꯁꯦ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯇꯦꯞꯅꯦꯕ ꯐꯣꯂꯣ ꯇꯧꯗꯣꯏꯁꯦ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯀꯣꯀꯣꯄꯤꯠꯅ ꯇꯧꯕꯅꯦ ꯁꯤꯁꯤꯅ ꯀꯣꯀꯣꯄꯤꯠꯅ ꯇꯧꯔꯤꯁꯤꯅꯅꯦ ꯀꯣꯀꯣꯄꯤꯠꯁꯤꯁꯨ ꯐꯩꯌꯦꯕꯀꯣ ꯃꯥꯗꯤ ꯏꯁꯤꯡ ꯀꯪꯒꯟꯗꯦꯕ ꯃꯅꯨꯡꯗ ꯑꯗꯨꯝ ꯍꯥꯞꯈꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯆꯔꯁꯦ ꯑꯗꯨꯝ ꯏꯅꯤꯟꯁꯦ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯗꯣꯏꯅꯦꯕ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯗꯣꯏꯕ ꯑꯁꯤꯉꯁꯥꯏ ꯁꯟꯊꯤ ꯍꯥꯞꯄꯤꯗꯣ ꯁꯣꯏꯜꯒꯤꯗ ꯉꯁꯥꯏ ꯇꯧꯕꯗꯣ ꯌꯥꯎ ꯂꯩꯔꯦ ꯑꯗꯨꯗ ꯁꯟꯊꯤ ꯍꯥꯞꯄꯤꯗꯣ ꯑꯗꯨꯁꯨ ꯃꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯆꯣꯠꯂꯤ ꯑꯗꯨꯝ ꯂꯩꯅꯕꯅꯦꯕ ꯈꯪꯉꯦꯅ ꯂꯣꯏꯔꯦ water air layering tawbadi pungdon oina tawrne pungdon pambi do oina si bottle kanoje dispose inchi mgi sangje ko inchi mutang li sangje hore injan ba yana ne ko chap pe ne b shape ta chap pe na B shape cái này nè, 인천 밤냐 보시지. 먹어도 인천 되네. 저기 깍깍하게. 왜? 먹어지 깍두니. 이건 사이드 많이 까 오이 볼까? 진짜 디자인 없니? 진짜 먹어본다. 뭐나지? 그거 좀 하나데, 스텝 좀 하나데, 얼마나데? 마데 마다 보이도 후지, 애는 좀 따고 보이와 내보고. 왜? ꯅꯪ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯣ ꯇꯧꯕꯅꯦꯕ ꯑꯗ ꯑꯁꯦꯡꯕꯒꯤ ꯇꯧꯕꯗꯤꯕꯀꯣ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦꯕ ꯀꯩꯅꯣꯒꯤꯅ ꯁꯣꯏꯜꯒꯤꯅ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯃꯅꯨꯡ ꯇꯧꯒꯗꯕꯅꯤꯅ ꯁꯤꯒꯤ ꯋꯥꯇꯔꯒꯤꯁꯤꯅꯅꯦ ꯀꯩꯅꯣꯗ
아거스트에 티대봐. 음. 아거스트, 세프템버, 옥토버. 또 시기제. 시기시덕이네. 시기 막곡제. 시덕이나 시복제. 거기 인지네. 아니 막하이 어홍기장제. 시지 뭐 한껏나네. 얀 랭컷거더네. 한껏나. 시기 스틱제이제. 시 만웅제. 땅카이복 한전복 파이다. 파이제이다고. 파이제이다. 땅카이복. 땅카이복. 한전되냐봐 좀 땀나 나가고. 한전기 되냐봐. 땅카이복 만웅제. 그러게까. 깍포. 시대냐. 여기. 땀나 떠오마. 잠깐만 잠 해볼까? 힘드나? 만능도 50% 안전되니까. 루산 되냐봐. 두 판 받아야 돼. 뭐야? 50% 한전 그래 만능도. 땅 가임 짱 역살래봐 루살래봐. 루산은 수이제. 막하다기 파이제이다 제빠가 만능제. 한절라가 좀 따라가 만능 뭐야 북딥 오이거든요. 오케이. 좀 마타이지다 마우지 수많이 땀나 희get 뻔했대봐. 만능다 혹 뻔했대봐. 만능지대 얀절라가 좀 장절라가 땅 카이복. 시기 마우라운제. 시는 시 마우리더나. 시기 땅 카이제. 만능부 한전 배워. 얀전기. 지금 살기도 우령. 지금 살 미드 깎고도. 우령. 우이. 시기 지나네. 시기 합산되냐 봐. 맛있게 애는 살 리엔기부터. 리엔기바 시기제. 시기제 만능다 한되냐 봐. 껍 만능도 장기되냐 시기제. 시나 껍 마반들래 하오라네. 그리고 시기제 장잘 하면 되냐 봐. 장잘라니 되네 또. 엄마 사대 영어. 우령. 우이. 홍나래고. 시기제. 시기 국전비라네 봐 만능다. 리엘리바 보또. 껍 만능지다 또. 약간 껍는데 야구래볼까? 아렌보다 가만히 야구는 오케이. 시기시나 그런 이싱하이랄까도니 이싱하이랄까도니 나보고 시탕근 탕 이싱하이랄까도니는 맛이 얀 컷라가 탐답이 알아봐. 밸런스 보나브라. 싱 해지라 보간데 버튼 룸더까니네 마. 얀 컷라가네. 수마인 양 컷디에도. 버튼이 얄 탐답이 알아. 시다. 본 컷라 얄로 탐되네. 잠깐만 내달라네. 좀. 시다 끼실라가 탁라고 탐말라. 오케이. 기래가. 기래대. 리엔드레나. 또 만ung lagi reko. Saya itu ubrong. 우이. Saya itu manung lagi re. 우이. Arian ba kana to. Kana to kai hai ta re. Mau tang khaim do. Manung lagi reko. Manung to sai da han de ne ba. Manung ji da mara thok de ne ba ko. 지 릴리버 보시더기 마라토거든요. 더 mara thok de ba. Pan sima pan ji de tho ai to. sima pan je. Ta haure da na. Lili manung lagi re na. Manung ji da ising da mara thok de ne ba ma ton ji da. Yan dai ko. 오케이. 따이. 역시나 다 계약이 마뚱다. 마이 디스크 레이로. 마라토로 거의 디스도. mai 45 days ko. 45 days. Marathon ko hora ani ura ani. 그 이승도 좀 많이 나나 해줄래 탐비도. 미신깡기 따라가 정사 사박이 좀 해전미기다. 직 tàu của tôi nên như hôm nay lừa qua. 이승제 좀 레헨 그다음에 바빠가 좀. hồi
이싱 와빠 이싱ꯗꯅꯦ 마라 ꯊꯣꯛꯂꯛꯇꯣꯏꯁꯦ. 오케이. ꯑꯗꯨꯅ ꯑꯗꯨꯝ ꯆꯦꯛ ꯇꯧꯗꯅ 이싱ꯗ ꯑꯗꯨꯝ ꯍꯥꯞꯄꯤꯒꯗꯕ. ꯑꯗ ꯃꯥꯒꯤ ꯅꯨꯃꯤꯠꯇꯤꯀꯣ 45 daysꯗ ꯃꯔꯥ ꯊꯣꯛꯄ ꯍꯧꯔꯛꯑꯅꯤ ꯑꯉꯧꯕꯀꯣ. ꯑꯗꯨꯗ ꯊꯣꯛꯄ ꯍꯧꯔꯦꯅꯅꯦ ꯂꯧꯊꯣꯛꯑꯣꯏꯗꯕꯅꯦꯕꯀꯣ. ꯊꯣꯛꯄ ꯍꯧꯔꯛꯑꯒ 50 days ꯈꯔ ꯍꯦꯜꯂꯛꯄꯗꯣ. ꯑꯗꯥꯏꯕꯨꯛꯇ ꯃꯔꯥꯗꯣ ꯌꯥꯝ ꯊꯣꯛꯂꯛꯑꯅꯦꯕ. ꯑꯗꯨꯀꯥꯟꯗꯨꯗ ꯁꯤ ꯃꯈꯣꯡꯗꯀꯣ ꯉꯁꯥꯏ ꯀꯛꯊꯕꯗꯣ. ꯁꯥꯏꯁꯤꯗ ꯀꯛꯊꯔꯒꯅꯦ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯗꯤ 이싱ꯁꯦ ꯃꯇꯝꯗꯨꯗ ꯂꯧꯊꯣꯛꯄꯒ ꯃꯔꯥꯗꯣ ꯊꯥꯡꯗꯔꯒ ꯊꯥꯔꯅꯤ. ꯄꯥꯝꯕꯤꯗꯣ ꯊꯥꯡꯗꯔ ꯊꯥꯔꯅꯤ. 오케이. ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯁꯤꯅ water air layering. water air layering ꯇꯧꯕ, soil air layering ꯇꯧꯕ ꯑꯩꯈꯣꯏ ꯃꯃꯥꯗꯒꯤ ꯈꯪꯈ꯭ꯔꯦ. ꯑꯗꯣ ꯁꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯏꯁꯥꯅ ꯁꯤ ꯌꯦꯡꯉꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ. ꯑꯗꯨꯒ ꯂꯩ ꯊꯥꯕ, ꯍꯩ ꯊꯥꯕꯒꯤ ꯃꯇꯥꯡꯗ ꯈꯪꯗꯕ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯂꯩꯇꯥꯔꯒꯁꯨꯀꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ. ꯑꯩꯈꯣꯏ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯝ ꯀꯟꯇꯦꯟ ꯁꯦꯝꯃꯛꯀꯦ ꯃꯃꯥꯗ ꯍꯪꯉꯒ ꯃꯃꯥꯗ ꯁꯦꯝꯍꯜꯂꯒ ꯑꯩ ꯑꯗꯨꯝ ꯅꯝꯃꯒ ꯊꯥꯒꯠꯂꯛꯀꯦ ꯚꯤꯗꯤꯑꯣ.